ngasi phong hiba tongan tongan ba manipuri sifong singdigi amasung thokiba thawdo wathok singdigi maru oibe I pausing khongacharaga manipur top channel gi maikei digi ma'am da share tawzagi ahan bada maru oiba pawa moina rims da oxygen plant ama lingmagi tangai fadaba leire rims ki casualty da layeng ba lakpa miyoi kunthra ga taru covid positive oikhre rims hospital ki casualty da hauzik ana layeng bagi thabuk mapung fana sathari adubo hawkhiba numit Homni haibadi April kuntra May tang ama amadi ani asida rims ki casualty da layeng balak miyoi singi manung miyoi kuntra ga taru covid-19 na positive oide haidi amasum pausi asina rims ki phangma pawgi matu inadi rims ki casualty da layeng balak liba miyoi singi manung da covid-19 positive oibagi masing hengalagi ba sigi matang da ngasi rims ki medical superintendent oidiba asina asauba thodang lauduna rims ki tongan tongan ba doctor single loinana mifam ama pangthok tuna section thorang ki thabak lakhotna bagi khana naina bagi mifam ama pangthok re so hari amasum paw sina hai rims casualty da layeng balakpa miyoi singi manung da covid-19 positive oiba miyoi hek yorok baga makhata na layeng bagi thabak asi rims hospital sasaduna lakli maduna rims ki casualty da layeng balak ni ba miyoi singdagi covid-19 license handoraktana ba section thorang ki thabak singsu pakhat ba hokre hari Amaromda ngarang pawbada rims da covid patient marfuga manga admit tawduna hauzik layeng bagi thabak sathari masigi mathakta akhanaba extra bed taraga humdoi hapsinduna layeng bagi thabak sathari anaba singi manungda me amada covid na naraba miyoi yankhai ga mari oxygen leptana sizinai loinana anaba miyoi mapan amana ventilator sizinari aduga ngarang me anidana covid patient kunthra ga taruk oxygen sizinai aduga covid patient tarena ventilator sizinai anabasing marakta masing yam oxygen leptana sizinanaba amadi ventilator sizinari ba anabasing dana amuke hena oxygen sizinabagi sang helakparigi oxygen aduki matik mathautai haidi masidana tana nan covid singi manungda angang unana yorakpada pokpada ngairiba angang singda sor honba waba yorakpadigi tangai fadana oxygen sizinadaba yadri maduna covid amadi nan covid animakta oxygen leptana sizinarap maramna rims hospital gi oina oxygen watana thamba mathautai haidi oiriba phibam masida rims da oxygen marang kaina phangnaba manipur sakarna so okhanaba miyeng ama sangbiba mathautari oinana nongmo nongmo yoina oxygen stock tawduna thamdrabadi oxygen wat pigi khudong saraba kya mayoknaba yabagi phibam da leiri pausina hai rims da covid na naba miyoi sing masing yamna leirakpa anaba sing ayamana oxygen sizinadaba yadaba sina tangai fadana rims ki oina oxygen plant ama thamdaba yadabagi phibam da leire haidi amasum hiramasi matang rims ki director na asauba thaudang lauduna center gi mari leinaba authority da si iduna rims da athuba matamda oxygen plant ama thamduna oxygen marang kaina puthokna ba thabak lokhatna basu khanapam thokle haina raja section kya dagi press da phungdorakli makasa tharak point ato papaw manamo jenims ki doctor sing tha ani tulo phangdabi awaba mayokna duna leire jenims ki director na hanna phaw yengbidre COVID-19 laisa thiengnana honabada mangjin thana sangthoktuna ana layengi lamda asauba thaudang lauriba Jawaharlal Nehru Institute of Medical Science Jenims ki doctor saniga yankhai henbegi thani gi tolo phangdana awaba kya mayukna duna leiri hairi kanglai paki mairana phangba pawgi matu inadi manipur sarkar gi makhada leiriba karmasari singoinadi tha gi tolop kaidana piduna lakli adubo jenims ki doctor singidi March amasum April tha ani gi tolop piduna hauzik leiri tha ani gi tolop phangdaba maramasina doctor sing awaba meunare puk yauduna anaba sing layeng bagi thabakti leptana sathau haibigi phibam da leiri doctor singna tolop phangdrabasu hauzik pawba sok thaba leitana mangjin thana songthoktuna ana layengi thabak sathaduna leiri haidi Paushin hai doctor singna tha anigi tolop phangdaduna awaba kya khangduna leiriba sida jenims ki director oiriba Dr. Bimona karisu thauchadana leithokle amaso director asina hospital asigi administration gi makok thongba oina leiraga doctor singi tolop phawb sang naina pinaba sinmangamdre hiramasigi matangna manipur gi minister N Biren gi athuba miyeng sangbiyo loinana jenims ki doctor na singbada tare suba PAP gani haina sarkar yana ki badusu hauzik phoba thaba oina pangthok tuna leire haba pawmusu palli makasa tharak poina to papaw manamo gari huran ba ma gari ge kona lilong police na fare gari masa huran bagi thabak tawba miyo amana huralakpa gari masa mayumda losinduna thamli haibigi akhanaba paw ma lilong police na phangmadagi ngasi Thawal district police ki SP Dr. S Ibomsa ki lusing makhada lilong police station gi osina lusing team ama nupi police amadi
Anjuman Lilongi volunteer kaya galone na miyoy adugi mayum da sang duna thibo humagi thabak sa thabada miyoy aduna hura activa gari amaga kona na miyoy adu phagat pangam le hari amasum Thawal police tagi phangma paw sigi matung ina di gari ga kona na fagalaba miyoy sigi maming Singamayum Farid Khan se kuntraga mathoi apokpa Singamayum Abdul Salam Kawi Lilong ataw khong dagini mangonagi number yaudaba angoba masugi activa ama loinana gari edugi toolbox to yoramba lupa lising humdraga kona na fagat pangamki makatana wang pangsataba matamda gari edu Lilong ataw khong da leiba Singamayum Imran Khan se kungatru apokpa Singamayum Riyaz Khan loinana hawkiba April kuntragi nungthil pung aniga minute mangarum taba matamda gari mamang laikai Lingel office manaki Mahindra showroom mayadagi huralakpani haiba khangmangam loinana gari huran bada yauriba Singamayum Imran Khan asi hauzik lotuna laikre hari gari huralakpa siga mari lainana Lilong police na FIR case ma lokhatpaga loinana makhata na thijin humjin bagi thabak sa thaba hauri haina supalli makhasa tharak poina to papaw manamu CM na asawa thodang lauduna oxygen cylinder sing mapan gi state singdagi pusilakre Manipur COVID-19 laisana maram oiduna ana layengi thabak sa thariba singda oxygen gi award pa laitana bagi damakta Chief Minister N Beren asawa thodang lauduna Manipur gi mapan state singdagi ngasi su oxygen cylinder kya Manipur pusilakre ngasi CM gi Facebook page ta thagalapa warol gi matungina sahum go humdraga mari D type oxygen cylinder sing Assam gi Naugong amadi Dimapur lairiba oxygen plant gi Lauruduna Manipur pusilakle haina Manipur miyam na khangalakli loinana Manipur sarkar na lokhat payab thabak thoram sing lokhatuna miyam bulaisit asidagi ngak thokna bo honagani loinana oxygen gi award pa leitana ba angam thakta honagani loinana ana leyengi thabak tobiri ba singnasu thamoi sengna ana leyengi thabak tobina ba amadi Manipur miyam nasu COVID-19 gi SOP ngakna sakpina su CM gi mekeri gi miyam nasu appeal torakli Amasu makasa thajarak poina to pamarueba pawkhra namo transfer order khudak ta handu COVID-19 second wave ki sirba matamda Kaksing district ki deputy commissioner ngahak laitna transfer to big order khudak ta handu haina joint non government voluntary organization Kaksing gi secretary publicity Roman Nauriam gi serol da haidi amasum serol sina makha taraduna hauji Kaksing gi DCSC English ngani ga kun gi October thada joint tawrakhibani India ki mafam khuding da COVID-19 second wave ki akan masai theng nangduna miyamna ha ka launa wanari siraba matam sida tha khara da thabak pai ba horiba DC bu transfer to bigi order maram chade DC toina sinba angak pa phawi sakho thorang gi thabak to khumang choksin ba ngamde transfer khudak ta handok pina ba organization asina mari lenaba singi mi yang singsilakli makhasa tharak poina to pamaru eba paw manamo police constable amagi yungi gate nomai kapsin duna attack toramle Ngarang numidang pung taramathogi minute tararom tabada Imphal East ki Irilbung police ki kyamgai takhok mapan makhalekai dalaiba AMD nomin sei kuntraga manga apokpa lekhidraba Nizamuddin gi yumgi thongal amasa khangdaba singna numai round ani kapsin duna attack toramle Momin asi Manipur police ki constable oibani nomai kapsil lakhiba duda ma ki gate ta nomai maruna pan ki maphamlei Karigi damak numai kapsin duna attack toram kibano haiba khang mangamdri thaudo aduga mari leinana loop amatana su claim torokpa leitri thaudok tugi mayokta ngasi lamdam adugi miyamna kiam takhok mapana wakat mifam phamduna protest tokre wakat mifam dura saruk yakhib kairau BJP mandal gi president hais Rajanikantana phongdokhibada kairau kendra sigi manungda numai kapagi thabak sa tharakiba handaki asina anirak subni mamangna kairau matingda leiba yum amada su kapsilamba leikre thawong asi makhatana tawigenu sienaba miyoi sing police na athubura fagat piyo kari maramgi tawbono haibadu mari leinaba singna athubura singdok piyo haina supal loisilak poina ato patien mapaw manamu India gi oina miyoi lak ahunga lising Humfugani-pan positive oire amasum miyoi lising ahumga samliga taraga tarina laikhidre Manipur D type oxygen cylinder sahumga humdraga mari thungnare masang oiba wafum khara mayamna thamsugi COVID ka mari lainana Prime Minister gi review meeting na laukiba warep sing numit chamani COVID ki duty tarakpa medical personnel sing Prime Minister distinguished COVID national service saman pidun ikai khunagani NEET PG exam thamari sangdong na yethokre numit chamani COVID ki duty tarakpa medical personnel sing lakadoriba regular government recruitment singdana hene khudong chaba pigani hariba wafam sing sini and thank you